Jiri Imphal Rail Lambi Semba Mapoksi Magi Loigadauba Mandre Laibak Asigi Konung Oiriba New Delhi Amadi Manipur gi Konung Imphal ga Samnanabagi Pandamda Kumza 2007 dagi Haurakiba Jiri Imphal Rail Lambi Semba gi Thavak Leptuna Laibaga Manare Maramaduna Loishingani Haina Thakiba Matamda Project Asi Loibade Laidaduna Mapoksi Magi Loiba Ngamgani Haibagi Thazaba Laitre Haina Source Amana Hairi Paugi Source Asin Hai Laibak Asigi Konung New Delhi amadi state ki capital singa railway gi khuthangda samnahan bagi pandamda paikhat pa khongthang gi saruk ama oina Imphal Jiri railway project ase kumja 2007 dagi semba saba hauduna kumja 2017 da loigani haina pandam thamkhibane matam aduda loisinba ngamdabadagi kumja 2019 da loisingani haina amuk phongdokhe adum oinamak thakiba matamda loisinba ngamdabadagi kumja 2022 gi march da loiragani haina aroibo oina pandam thamlakhibane Project asina Manipur miyamda kanaba kaya pigani hainasu thajanari bane laibak thibadi project asigi thabak thoram sing leptuna leibadage loisingadaba thabak tangkhai ama watuna leire phibam asida yengselubada NF Railway na assign tawriba engineering sing ase Imphal Jiribam Railway project kumlaba achoba project sing semba saba yaurudriba experience leitriba ngaktana ayambo oiramkhe thabak subage kanglon amasu naidaba maramna tawning bada tawbage phibam amasu thengnarakhe Maduda natana engineering sing aduna contractor singda sel pithok tabana chingba thavakaya su sathai haiba khangba ngamkhe loina na contractor singge pithokpam thokpa sel sing pithok tabana Manipur High Court ta wakat pa phawba yauna re maram sing asina project asi kumja 2022 da loigani haina matam thari basida loigani haibagi thajadre makha na sahi taruk taret sangkhigane nakalama romda project asi gi saruk ama oina malem gi khwaidagi wangba railway gi thong oigani hairiba Imphal dagi kilometer hompuga manga lapna laiba none district ke khumji village ta sariba thong asisu machi lengdabagum leire center amadi state government na project asige sengbat sagat pagi thabak tawriba mari leinaba singda thabak sing thinthaduna leiriba ase yangsenduna Manipur miyamgi thajaba manghan biganu haina pawgi likhuna duna makha tana haire allopathy singnaruba Baba Ramdev Delhi High Court na saman tawkhre allopathic medicine gi mayokta aranba wafam phongdok luba amasung Patanjali ge coronal kit na COVID-19 phanba ngami haina phongdok paga loinana allopathy singnaruba yoga guru Ramdev Delhi High Court nga se court ta masa lakna ba saman thakre court na Ramdev ki ukil da hai ki bada wathok oiba yaba wafam sing phongdok loidabane mahaki mathakta Delhi Medical Association na thangalaki ba wakat adugi July 18 da sathagadawriba hearing da chapchaba paukhom piraknaba khangan kibane Delhi Medical Association hairiba organization ase lairag asigi doctor tangkhai amarom member oina saruk yaribane Ramdev na phongdoki ba wafam aduna allopathy gi hidak na coronavirus phahanba ngamde mahake coronal kit na phahanba ngami haina phongdoki ba aduna miyamda lana lamjingle sanglaba matam ama manghanduna miyoi kayagi pukning sokhalle haina Justice Sankarna saman adu issue tawkhibane Maduda natana social media ki platform oiriba Twitter amasung Facebook loinana Asta channel dasu saman issue tawkhe makoisu case asigi party ama oina court na lawre coronel hariba hidak makhal asina coronavirus phanba ngamde masi lana lamjingba amane Ramdev na phongdoki ba wafam aduda Dr. Singh Association aduda kaya yamna sokhalabagi haina hanglakibada senior advocate Rajiv Datta na hai mahaki hidak aduna laina asi phanba ngamde adugumba wafam adugi matangda wakat pa haiba adu Dr. Singh hakne coronel na anaba phali haiba adu medical expert sing khaktana lepkadabani haikhe lafoyon be pot thangba hotel phamba yauna miyoi positive oiba yaure positive oire khangdaba miyoi kaya curfew thugaidaga koichat chalamba thengnare Manipur da COVID-19 laichat ase laksinabagi damak laingang na lakhulakpa paktangna testing tawbugi khongthang asigi manung channa health department amade Manipur police department ka khusam naraga random testing tawbagi khongthang asida lafoi uhi wahi yonbe pochai thangbagi thabak tawba miyoi sing amade hotel phamba yauna miyoi positive oiramba thengnare COVID-19 positive oiraba miyoi kaya masa khangjadana lambi lamjau da koisat chatle pausi asina phangba pau da hai ngarang Imphal police station gi manung chanba Sagolban Vijay Govinda thangapat manakta chathakiba random testing da lafoi yonbi ane uhi wahi yonbe ama amade lambi da achat awok tawba miyoi ahum punna miyoi taruk positive oiramba thengnaki haire Imphal ge pauna bazar amade khwaidambal ima kaithel da chathakiba COVID-19 mass testing da punna chaniga kunthraga taruk test tawbada miyoi taraga mapan positive oiramkhe positive oikiba singi manungda nupa taraga nipan nupi ama yauri haire mafam aduta chathakiba testing aduda
pauna bazar da yum oina leiba pot thangdok thangjin tauba hotel thabak toba miyoi sing positive oidi ba sing adugi marakta yawi hairi amaromda Thoubal district ke Yaripok lamkhai da curfew thugairaga lambi da thorok tuno koisa chatpa miyoi chama Thoubal police ki team na phagatlaga covid-19 test tawbada miyoi 38 positive oiramba thengnaki hairi recommend tawdaba mana masing Chabiganu Dr. NG Meme COVID-19 dagi ngaktu I haiduna register practitioner amadi ayush doctor na recommend tawdaba masak ningthi na khangdaba mana masing miyam na Chabiganu haina lainga ki ayush directorate ke hanagi medical superintendent Dr. Ngasam Meme na phongdorok le laikai khulak kharada handak kokan mana chaba amadi nim mana mahi thakpana COVID-19 na hande haina paksan na ngangna sangnarakpagi matangda pausi asiga akhanana unabada Dr. NJ Meme na hai COVID-19 gi ani subo web asi state asida paksana narakpa amadi misi mina kaya yaholakpa sina miyamda mipaibaga loina na laina laichet asidagi ngak thoknaba akanba section thorang sing lokhatnare adubu section thorang lokholibani haiduna hana mukta tawkhidriba mawongda mana masing sizinaraga laina laichet asidagi ngak thoi haina pangcha chaba tawbiganu tuna hena haksangda khudong thiba thoknabagi machak oirakpa yai nim mana asi haksangi unsada infection thokpadagi ngak thokpagi oinadi kanai amasung sizinaba yai nimda mahik matai sihanba ngambagi matik mayai yawe adubu masi haksangi mapan thonggi unsa khaktagi ni masimangna phullaga thakpadi phatte kokan mana hairaga khangnaba sisu medicine quality khara yawe adubu internal medicine oina sizinabada kanaba phangi haibagi hojik phauba khudam changdam laitre miyamna singamadi yaingang ningthina sizinaba yai singamadi yaingang da antibiotic antiseptic ki quality yawe haikru da vitamin C yawe masina immune sonthavada amade asok apanda sizinaba kanai singdi nongmada ising asabada phutlaga nipan lak natraga tararak thakpa kanai maram chadana steam pangtau tawbasu phatte haina akhang ahi kayana phongdokhibasu laikhre Dr. NJ Meme na makhatana hai yaingang asisu tumlamdaida sangom asabaga loinana thakpada I senghalle haksang immune kangkhathalle ningthau khongle Tinospora cardinofolia hairaga khangnaba mana asisu immune system kangkhathanbada sizinaba kanai masidagi saba guli phawba puthokpa laikhre loinana hida kanarba pambi asibu kananaba laibak sinba thungbada campaign chathakhibasu laikhre laina laichet asigi manungda section thorang lakhotpa oina nongmang khamana khara khara thakpa kanai yamna thaksinbadi kanade ising asabada thum haplaga thakpasu kanai immune system kaliba makhai covid-19 laina laichet asi changba ngamloi immune system kaliba makhai covid-19 laina laichet asi changba ngamloi loinana lungs ki cell tissue sing mapangal kalhanna thamnaba haksang sajel tawbiyu yaingang sing nongmangkha ningthau khongli asina chingba ningthina chang yenglaga sizinnabiyu aduna tabida register practitioner natraga ayush doctor amana recommend tawdaba mana masing maram khangdana sizinaba phatte lamdam asida phangba indigenous plant amatana laina laichet asidagi mapung phana ngakthokpa ngami haiba leitre